Akaspan Imphal, Wahengbam Washington Pau Pajeri, Ahan Bada, Marui Bapau, Manipur ngasi Ningol Chako Bagi Thoram Pangtokli, Isrona, Ladakh Kileda, Laibakasi, Ahanba Analog Space Mission Hangdokre, Ngaksel Mantri Rajnath Singh Hairi, Laibakasina, English Ngani Kunmapan Kuntrada, Mapal Lamda, Ngaksel Gepolam Tadok Pagichang, Lupak Koti, Lising Yanka Yohana Bapandam Tamli, Amasung, BJP Lusingba Madi Kendra Griha Mantri Amit Shah Nangasi, Jharkhand Bidhan Sabha Mikal Gidamak, Dolgi Manifesto, Sankal Patra Putokani. Manipur ngasi Ningol Chako Bagi Thoram Pangtokli, Numidasida, Yumnak Sagai Hong Krabi Ningol Singbu, Mabung Maukwa, Mama Mapa Webesing Chako Bogaloinana, Ngamjeva Kudol Pot Pinay. Manipuri Singna Kundaba, Mapalam Singdashu, Ngasi, Ningol Chako Bagi Thoram Pangtoknari. Numidasiga Mari Lenana, Rajapal Laxman Prasad Acharya Masung, Mukhyamantri Nongtombam Biren Singh Yauna, Lusingba Singam de Lupkayana, Yaipa Paujel Piri. Assam Rifles Nasu, Ningol Chako Buga Mari Lenana, Rajasigi Miamda Yaipa Paujel Piri, Zero Lamada, Festival Lesson Lamda Machida, Chaukot Papurapagaloinana, Apunbagi Saktam Sagatuna, Kanglup Kuding Makna, Nungsi Chanana Hingminagani, Haibagi Asa Pongdokli. Amaromda, Assam Rifles na, Thawal, Imphal West Samasung Kaksing Jilagi Tongan Bakanglup Singgi, Ningol Singbu, Chako Bagi Thoram Pangtokre. Chandrakong amasung Singamay Leba, Assam Rifles ki camp singda, Ningol Chako Bagi Thoram Pangtoktuna, Ningol Singda Kudon Pot Pidun Ekai Kumnaba Utki, Mapam Singadugi School Singamade Relief Camp ki Authority Kapuna Kusam Naduna Sin Kiba Thoramda, Sanskriti ki Thoram Kayasu Pangtokhi. Raija Sida Santi Amadi Tangdu Laita Pibam Hanjil Hanaba, Security Force Sing Amasung Tampaki Irang Leba Mapam Kayada, Thi Humba Madi, Area Domination ki Tabak Lepton Satari. Manipur Police Control Room na Thokpa Chero Lamada Hai, Bishnupur Jilagi, Kumbi Dagi Ngarang Pripak Pro Gimio Yama Fare, Mahakachimiam Dagi Namtuna Sial Kaibagi, Tabak Sing the Chenaba, Misakamani, Mangondagi Hand Grenade Amasupangle. Thasigi Amadasu, Taubal Jilagi, Sarangpat, Mayai Lekaidagi KCP, PWG gi Mioi Manga, Police na Faki, Makoisu, Mi Faba, Madinam Don Sial Kaibagi Tabak Chenaba Mioi Sing Hairi, Police na hand grenade ama demand letter ani amasung atay polam kaya supagat ki. Indian Space Research Organization ISRO na Ladakh Kileda Laibakasi Ahanba Analog Space Mission Hangdokre. Atuba matam gi manungda Bharat na thagi laimaida mi puba spacecraft thaga doriba sigi yanglaga khongthang asi yamna maru oina launari. Analog Space Mission asi Space ki mawonga haipet manaba Prithvi ki laimaida sangyeng kaya pangthok nabagi damakni amasung masina space flight ki research ta chauna kanaba fanghangani. Ladakh ki phibam asi ka hena ingba amasung akangba sizinaba yadaba lam oiba loinana awangba altitude ta leiba mafam ama oibana thagi laimaiga haipet manabadagi mission adu Ladakh ta paikhatpani. Tabiriba pawasi Akasvani Imphal dagini. Ngaksel Mantri Rajnath Singh Hairi, Bharat ki Atmanirbhar Khongjanggi Chapchaba Mahi Phangbangamle amasung Laibak asina Lisingani Kunmapan Kuntrada Mapal Lamda Ngaksel gi Polam Thadok Pagichang Lupa Koti Lising Yanka Yohannaba Pandam Thamli. Indian Institute of Technology IIT Kanpur gi Humfumanga Suba Foundation Degi Thoramda Mantrina Pradhan Mantri Narendra Modi gi Biksit Bharat ki wakalon adu thabak ta onthoknaba Laibak asigi masak mathum tana sajaba high-end technology sing sizinanaba naharol singda appeal tauki. Sri Rajnath Nahai Sarkar Rasina Laibak asibu maromdom lepsabang amnaba paikhalak liba thabak sing asi ningthina mai paglak pagaloinana sahi taragi mamangda mapal lamda ngaksel gi polam thadok pagisang lupa koti satruk lom tamak oirambadu senba sahi lisingani kulhumdoi kunmari dadi record oina lupa koti lising kunmathoi yobang amle. BJP Lusingba Madi Kendra ki Griha Mantri Amit Shah ngasi Jharkhand Bidhan Sabha Mikal Gidamak Dol gi Manifesto Sankalp Patra Puthokani Mahagna Ghat Silagi Dhal Bhumak Hazaribagh ki Barkatha amasung Satragi Simaria da Pangthokpa Mikal gi Rally ahumdasu wangangani
Sri Shaha numit nini ki Jharkhand khongchata ngarang numidang Ranchi da thungkibani mahakna raijagi BJP lusingba singa mikhal gi sem sariba singa dugi matang da sukhanagani Sit chani marphu nipan leiba Maharashtra Vidhan Sabha mikhal gi mirepche lokthokpagi aroiba matam hayengni scrutiny pangthokpada mirep lising taret supna humphutaru ki mirepche sing ayaba pikre Raija dugi constituency kayada sungsinari badol singi kangbu singna makhoi gi mirep sing thadoktuna marup mapang oiba mawngda lamba tongnari Raija Vidhan Sabha gi mikhal tangkak amakhakta da November 10 da pangthokani aduga vote masingna November 16 da thigani Mapal Thoram Mantri Dr. S. Jaishankar gi numit tarukni gi Australia amasung Singapore khongchat ngasidagi hauragani maki khongchat manungda mantrina Brisbane da satkani amasung Australia da hangdokpa Bharat ki mari suba consulate sangagani mahangna Canberra da pangthokpa 15 suba Foreign Ministers Framework Dialogue tasu Australia gi Mapal Thoram Mantri Penny Wonga punna sababati oiminagani mahangna Australia gi Parliament House da pangthokadaba ani suba raisina down haudokpagi mifam dasu keynote address pigani Tha sigi Nepal da Dr. Jaishankar Singapore pangani mafamaduda think tank singi Nepal suba round table of ASEAN India network tasu wangangani Kendra ki culture mantraloina International Buddhist Confederation ga khusam naduna ihan hanba Asian Buddhist Summit tha sigi manga amasung tarukta New Delhi da pangthokani mifam asigi nunggi oiba wakalondi Asia gi mapangal kankhat hanbada Bauddha dharma gi thodang haibasini Rashtrapati Draupadi Murmu na mifam adugi athoiba tithi oiraba yai mifam asida sangha gi lusingba sing akhang ahai sing amasung Asia gi leba kaya dagi Bauddha dharma gi lamda khang heiraba mioi kaya saruk yagani Punjab ta ngamkhai lana nisagi polam sing karbar tobagi thabak thingnaba khongjangda sahi asigi manungda heroin kilogram lising amagi mathakta phagatpa ngamkhre Border Security Force BSF amasung Punjab Police na ngamkhai paringdagi yamlaba nisagi polam sing phagatpaga loinana ain kaiba mawngda drug lalonba mioi lising taragi mathakta phakre BSF ki Inspector General Atul Phulzulena Akashbani rahai Force asina Bharat ki simela lansinduna Punjab ta heroin amadi khusukulai pusilakpa drone chama marphu mangagi mathakta kapthakre Madhya Pradesh ki Bandhavgarh Tiger Reserve ta samu tara sikhibagi matangda sarkar na thijilagani Environment Forest amasung Climate Change Mantraloy gi Wildlife Crime Control Bureau na samusing adu sikhibagi matangda chijinnaba mioi kangbu ama semle kangbu asina thodok adugi matangda maningtamna thijingani Madhya Pradesh sarkar nasu mioi mangana saba raija thaki committee ama semduna thodok adugi matangda thijillaga akupa marot pikhalaknaba khangankhre Tiger Reserve adugi patrolling staff na mamang thagi kunmapanda samu mari patuwar amasung khiyatuli singsang da siduna lairamba thengna khibani makhata na thigatpada atopa samu taruk amasu gyan manglaga lairamba thengna duna laikannaba honaki adubu laikannaba ngamdana samu taruk adusu sikhibani Sanabagi pauda USC ge Colorado da Sathariba Sahi Taramapal Makhagi World Boxing Championship ta Manipur gi Supriya Devi Thokchomna Lupagi takaman fangle ngasi ayu angan bada sanakhiba kilogram 53 gi kangluki final da Supriya bu England gi Caitlin Wise na maithiba pibadagi mahakna lupagi takaman fanghobani Bharat ki Nisana England gi Alice Pamfrevu Thoiduna kilogram 52 gi nupi gi kanglupta sanagi takaman laure nupi gi kilogram marphu gi kanglupta Bharat ki Kritika Wansanna sanagi takaman laure Aroibada maroiba pau amukhana Manipur ngasi ningol chakhobagi thoram pangthokli Isrona Ladakh ki leda laibakasi ahanba analog space mission hangdokre Ngaksel Mantri Rajnath Singh na hairi laibak asina English ngani kunmapan kuntrada mapal lamda ngaksel gi polam sing thadok pagi chang lupa koti lising yangkai yahunna pa pandam thamli amasung BJP lusingba amadi kendra gi Griha Mantri Amit Shah ngasi Jharkhand Vidhan Sabha mikhal gi damak dol gi manifesto sankalp patra puthokani paulo jare